THOUBAL College ki NSS Unit 1, 2, AMADI 3 AGUMNA PUNNA SINDUNA Numit Taret ni Chupna Chatthagadaba Nss Special Camp Ngasi Dagi College ASIGI Principal Professor NABACHANDRA na Houdokkhre Youth for My Bharat haiba thimda Chatthagadoriba Special Camp adu Houdokpagi tharamda THOUBAL College THOUBAL gi Principal Professor NABACHANDRA na athoiba mitunglen TCTA gi President Dr. N Ibobi Singna thoramapu AMADI College ASIGI NSS Unit 2 gi Program Officer Dr. W Tomba amasung former NSS Program Officer Associate Professor Dr. L Romendro Singna akhanaba mitung sing oina sarukyaki thoramaduna NSS Unit 2 gi Program Officer Dr. W Tomba amadi NSS Unit 2 gi Program Officer S Zanendro na special camp asi pangthopagi tangai fadaba kaya fongdokpaga loinana NSS ki matangda wafam kaya fongdoki athoiba mitungi warol piraduna Principal Professor NABACHANDRA nasu NSS ki maru oiba kaya gi matangda mahairoi singda wafam kaya thamki amadi kem asigi kanaba adu mapung fana lahokse haina mahairoi singda apil su tawki